Rak Suba Miyamgi Fingang Lanmi ki Mapok Kumwon Thouram Pangthokkhre Lona Thingkraba Kangleipak Communist Party ki Department of Information and Publicity ki Maikedi ki Thadorakpa Cherol amada Thouram adu Chamaga Kuntramathoi Suba Battalion da Bapumoina Pangthokpaga loinana CHQ GHQ Company Mobile Unit Sing amadi District Commander Singi Makhada Tampaki Mafam Singdasu Pangthokhi Ngasi Pangthokhiba Thouramga mari leinana KCP FL Chief of the Army Staff H. Ibom Chana Athoy Belengbi Pagi Warol Piraduna Indiana Manipur Ningtam Ihoasi Muthatnaba Hotnabada Nahakayada Makhal Makha Kayagi Misa Pijari Nahakaya no Makangana Siri Angang Popagi Chang Yamna Hantarakli Basi Afaba Kudam Nati Furwasi Mushilapagi Kudamni Masidagi Kanaba Kannanaba Miyamda Wakalon Pigadabani India ki Mayokte Lekibas State Kayadasu Chap Manaba Thawong Singh Chathaki Kudamoina Punjab, Jammu and Kashmir, Amadi, Western Southeast Asia Gilamdamni. Maramasina Weshiagi, Yawol Singna, Indiana, Ekogi Miyamda, Mayai Kabani Sapijaduna, Ekogi Kunai Mutan Nabachang Silakli Balalong Singasi Chap Chana, Tingagadabani Haiba Wafong Fongdoki Haina, Cherola Sida Heidi.